ꯃꯌꯥꯝ ꯉꯁꯤꯃꯨꯛ ꯆꯦꯅꯦꯜꯁꯤꯅ ꯍꯣꯂꯤꯋꯨꯗ ꯋꯦꯕ ꯁꯤꯔꯤꯁ ꯕꯥꯏꯀꯤꯡꯒꯤ एपिसोड 59 अदु पुदुना लाक्चरे ममांगी एपिसोड सिंगदु येंगबिदबा यावरगदि सोयदना येंगबियु वारी असि मपुंग फाना बाप तानबगिदमक हाइजबनी अखोइना ममांगी एपिसोड तगी खंखरे निंगथौ हेरल होगी मनाक्तना आइबर गबि सकना सिंदुना फ्रांस तगी रोलोना आइबर होगी मतेंग पांगनबगिदमक लानमी कयामा थारखरबनी ओएसएक्स लोमदना निंगथौ एथलुफना इखंग खंगौदना लेखिदबदगी मचानुपा अहन एथल रेडना मपागी महुत सिंदुना निंगथौ ओइजगदबदु ममा जुदितना नमदना मनाउपा एल्फ्रेड ओइना निंगथौ खनखरबनी लगरथा होई बियोन होगी मनाक्तना आइबरना इंग्लैंडगी पोरखिबा बिशोक हेकमन अदु लगरथाना मथवाई कनबिखिबदगी लगरथागा मखोइनेसि थमोय थमोय पिनादुना नुंसिनखरबनी अदुगा लगरथादा खोरमदुना मतम चुपदा मागी मनाय ओइरगनि हादुना हेकमनसि वासक लौखरे फ्लोकी होगी मनाक्तना फ्लोकी होइना तौबा थबक खुदिमक्ता इविनगी कांगुसिना रेखाई थिंगायबा सुम थोरकपदगी मखोइना वाना साजरिबा लाइसंसि फावबदा मै थादोक पिखरे मसिदा थोल क्रीम कौबनी पासिना बुल कौबनी पासिबु सोइबदगी थांग थिंजनदुना हातोखरबनी मसी उदा फ्लोकीदी माना अमुहन तौररोय खनखरबा हाना सुनबगी थबा अदु मफमसिदा अमुहन हौरे मथमोय सोकना कपतुन लैखरबनी सिन्नसिगी लोइना एपिसोड अदु लोइसनखिबनी मदुगी मखा एपिसोड 59 असिगी अहानबा सिन्नसिदा निंगथौ हेरलगी मनाउनुपा हब्दुलगी सिन्दगी हौरे मसिदा हब्दुलना ममांगदा लान तौरमदाय खुदिंगी मयामगा पुनपुन्ना सकमिनिखिबि इसैसि मथंदा ngangakli हब्दुलसी लान फनायामना पामा मी ओइजरबसु हंतक्ति महाकी मरुप बियोनगिदमक लेप्तुना मयामबगी मायोक्ता थेंगनगदब लान ओइबना मथवाई नुंगाइबा अपेनबा लान हाबदुदि ओइद्रे माना इसैसिबु मखा सुमसुम तारकपदा सोमदसु मयामबा हेरल अमदि मखोगी कांगुसिंगसिना चप मानबा मओंगदा सकमिनरगली हेरलसु मागी वासक अमा ओइना लान असि तौबा पामलबसु मागी अमता ngaइजरबा मनाउनोपा हब्दुलना मागी मायोक्ता लेपखिबदगी ममांगदा मनाउपागा पुन्ना इसैसि नुंगाइना लान तौरमदायदा सखिबा अदु ngasidi मथवाई नुंगाइतना सकलगली हेरल अमदि महाकी कांगुसिंगसिना सकलकपा इसैसिना उमंग असि पुंगनिन निनख्रि थमोय सोकनिंगाइ ओइरबा इसैसिगी मरक्ता बियोनसु इसैसिगी सुरसिबु तादुना सामी जातिगी निंगथौ मचानुपी ओइरिबा स्नैपरेट असिगा ममित उछन्दुना फमिनदुना लैरि हुजिकना हेरलगी नुपी ओइरबा ममांगदा लेकरथागा लैमिनरम्बा एस्ट्रोइड असिदी मपुरोइबा हेरल होइना सकलगलिबा इसैजिबु तादुना ममांगी पुंसी कयाबु निंगसिंगदुना लैरि बिसाक्सु इसैगी सुरसिगी मरक्ता लान फना पामा मी ओइजरबसु हंतक्की लानसिददी मथवाई नुंगाइना तौबा हाबदु ओइरोइदौरे उबासु मचिमनाउगी मरक्ता तौनबा लान ओइबनिना निंगबा काइना हेरल होइना सैबा इसैसिबु तारगा लैरि इंग्लैंडगी लाखिबा बिशोक हेकमनसु लगरथागी अचानबा मनायमा ओइरगनि हाइदुना वासखिबदगी महाकी थांग असि लैमाइदा युंजनदुना मखोगी इसोरबु खोइरमदुना लैरि लगरथासु नोंथक्सिदा यंखत्तुना इसैगी सुरसिगा लोइनना मथवाई नुंगाइतना येंगली अदुबु आइबरदी मयामसिना मथवाई नुंगाइनद्रबसु महाक्ति नोक्तुना लैरि हौजिक नाकन अनिगी लानमिसिंग असिसु हंतकी लान असिदी मखोइ मसेनगी मरक्ता थोकपा लान ओइबनिना मथवाई नुंगाइना अमता लैनद्रे हब्दुलसु मखोइगी लाइसुंग सिरिबा इसैसि लोइसलक्तुना ममिता पिरांग चेंदुना लैरि मसिदगी सिनसि होंखिदुना लगरथाहोइ बियोन होइसि उमंगसिंगसि फावदुना लाक्लगा लान पांथोकदोरिबा लानबुंग असिदा लाक्ली आइबर अमदि हेरलगी लानमिसिंगसु नाकन अमदा पुलप लेप्तुना लैरि हौजिक नाकन अनिगी लानमिसिंगसि मुनमुन्ना येंगनदुना लान असि हौनबगिदमक सेम सादुना लेनखरे मसिदगी लेगरथानासु मागी थांग असि सतोक्तुना आइबरगी लानमिसिंगसिदा अटैक तौनबगिदमक याथंग पीखरे बियोनसु मखोगी तेन पाइबा लानमिसिंगसिदा तेन हाना कापसनबा याथंग पीखरे मसिदगी सिनजे ममसनखिदुना लानसि तौद्रिंगाइगी नोंनिनीगी ममांगी सिन खरदा लाक्ली मसिदा लेगरथासे मपाना पिरंबा लीग अमा येंगदुना वाखन याम नुंगाइतना लीग असिबु चुपचदुना लैरि तंजासिदा बिशोक हेकमनसु लाक्ली लेगरथासु हौगतुना हेकमनदा हंतकी लानफम असिदा इबानी पुन्ना हिंगौरबदी संसारसिदा नुंगाइबा जगा थीदुना अनौबा पुंसी अमा हौरुबा यागनी अदुबु करिगुंबा लानफम असिदा सिरगना इबानी मतुंगदा अमुहना उनबा फंगरोय मरमदी नंगसु नखोइगी लाइरमलेंदुदा लैखरगनी अदुगा अइसु अइखोगी बेनहलादा लैखरगनी हेकमन्ना अइदी हंतकी लानफमसिदा सिगनी हाबसि इसाना सुंया यानिंगदे अइदी हिंगदबा यादबनी हारगली लेगरथाना नंगना हारिदुनदी सिबा अमदि चंगबसि नंगी खुत्ता लै सि नत्रा हारगली हेकमन्ना होय इसादा लोइना लै हारगली लेगरथाना अइना खंजबददी अइसि हंतकी लानफमसिदा सोइदना सिगदबा माले हारगली हेकमन्ना नंग हंतक सुंसि सिरोय हारगली लेगरथासु मबुकनिंग नुंसिना हेकमन्दा नंग अरोइबा ओइना अइंगोंदा नुंसिना अमुक्तंग चुप्पा उ हाइरि हेकमनसु लेगरथादा मपी इरांग चेंदुना नुंसिना येंगमगा
ꯅꯨꯡꯁꯤꯅ ꯂꯦꯒꯔꯊꯥꯗꯁꯨ ꯄꯤꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯂꯦꯒꯔꯊꯥꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯄ꯭ꯔꯖꯦꯟꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯂꯦꯒꯔꯊꯥꯒ ꯕꯤꯌꯣꯟꯒꯒꯤ ꯌꯥꯊꯪꯗꯒꯤ ꯃꯈꯣꯏꯅ ꯇꯦꯟꯖꯩ ꯃꯌꯥꯝ ꯑꯃ ꯀꯥꯞꯁꯟꯗꯨꯅ ꯍꯦꯔꯜ ꯑꯃꯗꯤ ꯑꯥꯏꯕꯔꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯍꯥꯠꯇꯣꯔꯛꯂꯤ꯫ ꯍꯦꯔꯜꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯁꯨ ꯕꯤꯌꯣꯟ ꯍꯣꯏꯅ ꯀꯥꯞꯁꯜꯂꯛꯂꯤꯕ ꯇꯦꯟ ꯑꯁꯤ ꯉꯥꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯂꯤꯁꯜꯂꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯄꯥꯟꯅꯗꯨꯅ ꯁꯤꯔꯤ꯫ ꯃꯈꯨꯠꯇ ꯊꯥꯡ ꯄꯥꯏꯔꯕ ꯁꯤꯡꯖꯪ ꯄꯥꯏꯔꯕ ꯀꯥꯡꯕꯨ ꯑꯅꯤꯁꯤꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯆꯦꯟꯖꯟꯅꯗꯨꯅ ꯑꯉꯝ ꯑꯉꯝꯕ ꯍꯥꯠꯅ ꯁꯨꯅꯕ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯂꯥꯟꯐꯝꯁꯤꯗ ꯕꯤꯁꯛꯁꯨ ꯄꯦꯟꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤ ꯄꯪꯍꯥꯠꯇ ꯍꯥꯠꯂꯤ꯫ ꯃꯁꯤꯗ ꯕꯤꯁꯛꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯃꯁꯥꯒꯤ ꯃꯈꯨꯠꯃꯛꯅ ꯍꯥꯠꯄ ꯇꯨꯞꯄ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯂꯥꯟꯐꯝꯅꯤꯅ ꯌꯥꯝ ꯄꯦꯟꯗꯅ ꯂꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯃꯝꯁꯟꯈꯤꯗꯨꯅ ꯕꯤꯁꯛꯅ ꯂꯥꯟꯐꯝ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩ ꯅꯣꯡꯃ ꯆꯈꯠꯇꯨꯅ ꯁꯤꯟ ꯑꯁꯤ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯑꯥꯏꯕꯔꯅ ꯕꯤꯁꯛꯇ ꯅꯪꯅ ꯅꯪꯒꯤ ꯋꯥꯈꯜ ꯑꯁꯤ ꯃꯥꯡꯈꯤꯕꯒ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯕ ꯑꯗꯨ ꯀꯥꯎꯊꯣꯛꯄꯒ ꯀꯔꯝꯕꯅ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯁꯛꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯒ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥꯕꯨ ꯅꯤꯡꯁꯤꯡꯂꯤꯕ ꯋꯥꯈꯜ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩꯅ ꯉꯁꯤꯁꯨ ꯀꯥꯎꯕ ꯉꯝꯗꯕ ꯊꯧꯗꯣꯛ ꯑꯃ ꯍꯥꯏꯌꯣ ꯍꯥꯏꯔꯒꯗꯤ ꯎꯕꯥꯒꯤ ꯖꯍꯥꯖꯇꯒꯤ ꯆꯣꯡꯊꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯍꯧꯕ ꯅꯨꯃꯤꯠꯇꯣ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯕꯔꯅ ꯃꯗꯨꯗꯤ ꯅꯪꯅ ꯀꯨꯝꯒꯦꯅ ꯀꯨꯝꯊꯕꯁꯨ ꯅꯠꯇꯅ ꯏꯁꯣꯔꯁꯤꯡꯅ ꯅꯪꯕꯨ ꯏꯟꯊꯔꯝꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯁꯛꯅ ꯅꯠꯇꯦ, ꯃꯗꯨ ꯑꯔꯥꯟꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯑꯩꯉꯣꯟꯗ ꯀꯅꯥꯝꯇꯅ ꯏꯟꯊꯔꯛꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞꯅ ꯀꯨꯝꯊꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯥꯏꯕꯔꯅ ꯅꯪ ꯃꯗꯨꯒꯤꯗꯃꯛꯇ ꯉꯁꯤ ꯐꯥꯎꯕ ꯅꯤꯡꯉꯝꯗꯅ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯁꯛꯅ ꯑꯩꯉꯣꯟꯗ ꯅꯤꯡꯉꯝꯗꯕ ꯑꯃꯠꯇ ꯂꯩꯇꯦ, ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯑꯣꯏꯅ ꯌꯥꯝ ꯐꯕꯗꯤ ꯏꯇꯨ ꯏꯆꯥ ꯂꯩꯔꯝꯗꯕꯁꯤꯅꯤ꯫ ꯑꯩꯅ ꯈꯟꯕꯗ ꯏꯕꯥꯅꯤ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯍꯤ ꯑꯃꯠꯇꯗ ꯇꯣꯡꯗꯨꯅ ꯂꯝꯕꯤ ꯑꯃꯠꯇꯗ ꯆꯠꯃꯤꯟꯅꯕ ꯄꯨꯟꯁꯤ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤ꯫ ꯑꯥꯏꯕꯔꯅ ꯑꯗꯨꯗꯤ ꯁꯨꯡꯅꯠ ꯅꯠꯇꯦ, ꯑꯩꯒꯤꯗꯤ ꯏꯆꯥ ꯁꯣꯏꯗꯅ ꯂꯩꯈꯤꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯁꯛꯅ ꯀꯔꯦꯝꯅꯗꯨꯅ ꯍꯌꯦꯡ ꯂꯩ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯅꯣꯛꯁꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯥꯏꯕꯔꯁꯨ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯑꯁꯤ ꯕꯤꯁꯛꯅ ꯈꯪꯗꯨꯅ ꯀꯔꯦꯝꯅꯔꯛꯄꯗꯒꯤ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯁꯠꯇꯣꯛꯇꯨꯅ ꯃꯌꯥꯝꯕ ꯕꯤꯁꯛꯀꯤ ꯃꯉꯛꯁꯝꯗ ꯌꯥꯝ ꯁꯥꯎꯅ ꯊꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯕꯤꯁꯛꯁꯨ ꯃꯅꯥꯎꯅꯨꯄꯥ ꯑꯥꯏꯕꯔꯒꯤ ꯃꯑꯣꯡꯁꯤꯗ ꯃꯃꯤꯠꯇ ꯏ ꯀꯥꯗꯨꯅ ꯊꯥꯡ ꯑꯗꯨ ꯂꯧꯊꯣꯛꯎ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯕꯔꯅ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤꯒꯤ ꯃꯇꯥꯡꯗ ꯅꯪ ꯋꯥꯈꯜ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯤ ꯈꯪꯉꯤ, ꯃꯁꯤꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯁꯛꯁꯨ ꯑꯥꯏꯕꯔꯅ ꯃꯉꯣꯟꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯛꯄꯁꯤꯗ ꯏꯉꯛ ꯉꯛꯅ ꯀꯔꯤ ꯍꯥꯏꯕ, ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯕꯔꯅ ꯑꯩꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗꯤ ꯅꯪꯅ ꯎꯕꯥꯒꯤ ꯍꯤꯗꯨꯗꯒꯤ ꯆꯣꯡꯊꯍꯧꯕ ꯅꯨꯃꯤꯠꯇꯨꯅꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯪꯒꯤ ꯐꯤꯔꯦꯞ ꯑꯗꯨ ꯌꯥꯝ ꯑꯁꯣꯏꯕ ꯐꯤꯔꯦꯞꯅꯤ ꯍꯥꯏꯕꯁꯤ ꯅꯁꯥꯅ ꯈꯟꯖꯔꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩꯅꯁꯨ ꯈꯪꯉꯤ ꯅꯪ ꯉꯁꯤꯁꯨ ꯅꯨꯃꯤꯠꯇꯨ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯅꯤꯡꯉꯝꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯥꯏꯕ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕ ꯅꯠꯇ꯭ꯔꯥ ꯕꯤꯁꯛ? ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯟꯖꯟ ꯍꯟꯖꯟ ꯍꯪꯉꯛꯂꯤ꯫ ꯕꯤꯁꯛꯅ ꯑꯥꯏꯕꯔꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯣꯏ, ꯃꯔꯛ ꯃꯔꯛꯇ ꯅꯤꯡꯉꯝꯗꯕ ꯐꯥꯎꯏ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯕꯔꯅ ꯑꯩꯅ ꯈꯜꯂꯨꯕꯗꯤ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯍꯧꯔꯤꯕ ꯑꯗꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯂꯩꯍꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ꯫ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯂꯣꯏꯅ ꯈꯪꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯇꯣꯞꯄ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯈꯜꯂꯦ꯫ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯌꯥꯝ ꯋꯥꯔꯧꯅꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯍꯦꯔꯜꯅ ꯂꯥꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯄ꯭ꯔꯖꯦꯟꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯕꯤꯁꯣꯛꯁꯤ ꯂꯥꯟꯐꯝꯁꯤꯗ ꯅꯤꯡꯉꯝꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯝ ꯇꯝꯊꯤꯕ ꯁꯛꯇꯝ ꯑꯃꯒ ꯂꯣꯏꯅꯅ ꯑꯉꯥꯎꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯆꯪꯉꯛꯄ ꯃꯤꯁꯤꯡꯁꯤ ꯄꯪꯍꯥꯠꯇ ꯍꯥꯠꯂꯤ꯫ ꯃꯁꯤꯗ ꯕꯤꯁꯛꯁꯤ ꯕꯤꯌꯣꯟ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯑꯃꯅ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯜꯂꯛꯄꯗꯒꯤ ꯂꯩꯃꯥꯏꯗ ꯎꯞꯇꯨꯅ ꯑꯃꯨꯛ ꯇꯥꯔꯤ꯫ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯉꯥꯛ ꯃꯥꯡꯂꯤꯉꯩ ꯍꯧꯈ꯭ꯔꯕ ꯃꯥꯒꯤ ꯅꯤꯡꯉꯝꯗꯕ ꯊꯧꯗꯣꯛ ꯑꯗꯨꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯎꯕꯥꯒꯤ ꯖꯍꯥꯖꯇꯒꯤ ꯃꯥꯅ ꯆꯣꯡꯊꯗꯨꯅ ꯑꯥꯏꯕꯔꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯕ ꯁꯤꯟ ꯑꯁꯤ ꯃꯁꯥꯃꯛꯀꯤ ꯃꯤꯠꯇ ꯎꯔꯦ꯫ ꯃꯥꯅ ꯁꯤꯟ ꯑꯁꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯑꯥꯏꯕꯔꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯉꯛꯁꯝꯗ ꯁꯣꯔꯤ ꯑꯃꯅ ꯊꯝꯗꯨꯅ ꯅꯪꯅ ꯅꯨꯃꯤꯠꯁꯤꯗ ꯎꯕꯥꯒꯤ ꯖꯍꯥꯖꯇꯒꯤ ꯆꯣꯡꯊꯗꯨꯅ ꯂꯩꯍꯧꯕ ꯍꯥꯏꯕꯁꯤ ꯅꯪꯒꯤ ꯌꯥꯝꯅ ꯑꯁꯣꯏꯕꯅꯤ ꯕꯤꯁꯛ꯫ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯕꯁꯤ ꯅꯪꯒꯤ ꯄꯨꯛꯅꯤꯡꯗ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯕ ꯋꯥꯈꯟꯗꯨꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯅꯪ ꯉꯁꯤꯁꯨ ꯅꯤꯡꯉꯝꯗꯕ ꯑꯗꯨꯃꯛ ꯐꯥꯎꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯑꯩꯅꯁꯨ ꯈꯪꯉꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯑꯆꯨꯝꯕ ꯅꯠꯇ꯭ꯔ ꯕꯤꯁꯛ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯑꯥꯏꯕꯔꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕ ꯗꯥꯏꯂꯣഗ് ꯑꯗꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯁꯤꯗ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯑꯃꯨꯛ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯕꯤꯁꯛꯀꯤ ꯄ꯭ꯔꯖꯦꯟꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯁꯤ ꯍꯧꯖꯤꯛ ꯌꯥꯅ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯈꯨꯠꯂꯥꯏꯁꯤ ꯑꯃꯨꯛ ꯄꯥꯏꯈꯠꯇꯨꯅ ꯆꯪꯉꯛꯄ ꯂꯥꯟꯃꯤꯁꯤꯡꯁꯤ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯤ꯫ ꯍꯧꯖꯤꯛ ꯕꯤꯁꯛꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯂꯥꯟ ꯑꯁꯤ ꯀꯟꯅ ꯊꯦꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥꯡꯗ ꯃꯌꯥꯝꯕ ꯎꯕꯥꯁꯤ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯕꯤꯁꯛꯅ ꯃꯌꯥꯝꯕ ꯎꯕꯥ ꯎꯕꯗ ꯆꯤꯝꯕꯥꯟꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯑꯩꯕꯨ ꯍꯥꯠꯂꯣ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯕꯤꯁꯛꯅ ꯉꯁꯤ ꯑꯁꯨꯝꯅ ꯃꯌꯥꯝꯕ ꯎꯕꯥꯗ ꯈꯨꯠ ꯊꯥꯗꯕꯤꯗ ꯃꯁꯥ ꯃꯊꯟꯇ ꯁꯤꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯂꯤꯕꯁꯤ ꯃꯍꯥꯛꯅ ꯊꯥꯡꯈꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕꯁꯤ ꯃꯁꯥꯅꯁꯨ ꯈꯪꯖꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯥꯀꯟ ꯑꯅꯤꯃꯛ ꯃꯆꯤꯟ ꯃꯅꯥꯎ ꯉꯥꯛꯇꯅꯤꯅ ꯕꯤꯁꯛꯁꯨ hujik tasengna hingningba phawdre. Ubanasu bisakta yam khana yengammaga mamita mapirang chelaktunna manawpa bisaki manga asi kakthaklage haiduna thang asen haijelagli. Bisaksu mamit ushenduna khangjari. Adubu ubagi thang asi bisaki ngaksam mayada chap lepkhiduna manawpabu bin hatpa ngamdre. Ubasu mu
आइबरना तौरखिबा थौंसिंदु निंसिंदुना साउनिंगबा कया फावरक्तुना अमुकसु बिसकसे हाटके तौरम्मि अदुबु मसिदसु मुंग ngamdre उबाना हौजिक मनाउपा बिसकपु हाटके हाइना थांखलुरिबा थांग असिना यान्थाबा ngamdabadagi याम कन्ना निंगमदबा मगोलना लाउदुना मतुंगदा लैबा लानमी अमदो ओइना यानख्रे अदुगा बिसकता वारौबा साउनिंगबा मियेंग अमा येंगमदुना मयाम्बा उबासी मनाउपागी मथवाइबु कनबिरमलगा जगासिदगिदि थोख्रे मसिदगी सिनसि बियोनगी सिंदा मुग लागली बियोनसु लानफमसिदा फाइट असि तौना तौना माना कावबा ngammaroidaba वाखन खरा निंसिंगलि मसिदगी सिनसि होंखिदुना बियोना लान असि चलमदाइदा सामी जातिगी निंथौ मचानुपी ओइदिबा स्नेपरेटके नुंसिनना फमिनाबगी सिन्नसिदा लागली मसिदा मखोइनिना काइनरमदागी मिकुपसिदा नुंसिबा के अमसु तौरी तांजासिदा स्नेपरेटकी मपा सामी जातिगी निंथौ असि चंगजलक्तुना अखोइ हुजिक चटपगी मतम अदु यौरे लानफम असिगिदमक मागी जगादा सेम सादुना लैबगी मतम अदु यौरे हाइदुना मचानुपीसी बियोंदगी पुदुना चटखरे मखोइना चटलिबसिना उमंगी जगारोमदनी मरमदी मखोइदी जंगलदा लैबा कांगु ओइबनिना लान असि लमांगदा थेंगनबा ngamde अदुना आइबरगी कांगु खरगा उरक्ता लानथेंगनबगीदमक चटलिबनी स्नेपडेटसु बियोंदा तुंगहनहनदुना येंगमगा मपागा लोइना चटखरे अदुगा बियोनसु मखोइना थेंगनगदोरिबा लानफमदा चटनबगीदमक सेम सादुना लेहौरी मसिदगी सेंसे मु होंखिदुना बियोना नुंसिजबी स्नेपडेट होइसे उमंगी मफम चारबा जगा सिंगदा लोइना लुमदुना लेरी मसिदा हेरल होय आइबर होयगी मी खरसु लागली हौजी कांगुनी सी खुथोकनादुना अकनबा लानथेंगनबा हाबदु ओइरे स्नेपडेट चु नुपी मचा अमा ओइजरबसु थौरी यावरबा मागी खुलाइ नुंदुम मसिना येकनबसिंगसी थोमदुना हाली महाना सुम लाकपदा मपासिदी जगा अमदा सीरगा लेरमदी मसी उबदा महाकसु निंगमदबा मगलोइनना मपाना पाइरम खुलाइ असि मुक पाइदुना मियोय कया अमा थोमदुना हाली अदुबु महाकसु येकनबना मंगक्समदा सिंजंगना यालकपदगी महाकी अरोइबा सिन हाबदु ओइक्रे मसिदगी बियोना मुक महाकी मरुप जानबा मरुप ओइबा हाब्दुलबु अमुक निंसिंगलगली सिनसिदा बियोनसे हाब्दुलगी मनाक्ता लागली हाब्दुलसु मथवा याम नुंगाइतना महाकी सिंजंग मयासी फेंगदुना मची अमदा फमदुना लेरी बियोना हाब्दुलदा अइना सुंगसाइ नंगा नयाम्बा हेरलगा पुन्ना सकमिनाखिबा इसैदु तारे हंतकी लानफमसिदी दंगोंदा याम अवाबा म ओइरगनी हारगली हाब्दुलना होय हंतकी लानफमसि थेंगनबदा अइगोंदा अवाबा मदि ओइरगनी अइगी याम्बा हेरलना अइगी पुंसिदा मपा नाइदबा थौजान अमदि पोसक कया म पिबिख्रे अदुबु नंगना अइगोंदा पिखिबा अदुना इयाम्बना पिखिबा अदुदगी दमादम हेनख्रे नंगना अइबु भूमवती सागरदा पुबिदुना लमदमदुगी अंगकपा कया म उहनख्रे हौजिक मफमसिदा लम खरगी अखोय मसे लानथेंगनबा असिदगिदी नंगना पुबिदुना चटलुरिबा खोंचत अदुना बेलु दमादम हेनख्रे बियोन होय हंतकी लानफमसिदा अइ सिगदबा लेरसु मदुदा अइना नुंगाइतबा करीमता फावररोय अइ हुजिक बेनहलादा चटनबगीदमक तयारी तौदुना लेरबनी मरमदी अइगी पुंसिसिना अइगोंदा कया अमा ताकपिख्रे कया अमा तंबिख्रे मदुसु मरुप नंगा पुलुबदगी अइना खंगखिबनी हाइरी मसिदगी सिनसि प्रेजेंटगी सिंदा मुक लाख्रे मसिदा हाब्दुलसे लानफमसिदा तमथीबा अमगी सकलोन लौदुना मयाम्बा हेरलगी मी कया अमा हाली महाना फाइरसे सुम तौदुना अकोइबसिदा सुम येंगकपदा मनाक्ता मी कना अमता मुक लेरमद्रे मसी उबदा हाब्दुलसु अंगकपा अमा फावरी तौरीबा थौंगसि तसेंगना थोकपदि नत्ते हाब्दुलगी भाबदा थोकपनी हाब्दुलना हुजिक मसादा अंगकपा मगलोइनना मखुना पाइरिबा खुलाइसि थाददुना चिंगमान अमदि लबुक लमांगसिंगसिगी फजरबा सक्तम सि येंगदु लैथोखरे अमुकसु नाकन अमदा मुक लैथोउबदा बियोनगा मोबानीना चलुबा भूमती सागर हारिबा लमदम अदुगी लैंगोयगी जगादुदा मुक हाब्दुलसि लेपतु लेरमली हौजिक हाब्दुलना असिगुम सक्तमसिंगसि माकी भाबता उरिबसि खोंचत अदुना माकी पुंसिदा पुंपेन बा हाबदु ओइख्रे हाब्दुलना खुरु खुदा कुंदना मफमसिगी लैंगोयसिबु पाइदुना सानरी मसिदगी हाब्दुलसे अमुक यान तारक्तुना ngahak lanphamsida manglan amada tawdu leirubasu mahaki khulaisi paikhatuna amuk lanthengnari hojik habdulna phaidase sumsum tawrokpada mayamba herald su mahakna ure masidagi mayambagi manakta chesanduna khutti thadabida chabingna leptuna leiri heraldna habdulda ai nangbu hatpa pamde hairagli manawpa habdulna di wa mata ngangdana mayambagi mamangda makhuchi tingthoktuna sinabagi damang ngaidun laikri mayamba herald su lanphamnina thagat poi lakpoi मनाउपा हाब्दुलगी ngaksamchida इखंग खंगौदना थांगना यानसलगली मसिदगी हाब्दुलसु मयामगी ममांगदा खुरु खुदा कुंथादुना महाकना पाइरिबा खुलाइ सिंजंग असि चुपतुना वाखन्नबदा मुक तावनु लैख्रे लानफमगी जगाजिदा हुजिक हाब्दुलसे मथंदा फमथादुना लेबा असि पाइरगा मियोयबगी पुंसी हाबसिदी मसिनी हाइख्रे अदुगा प्रेजेंटगी सिनसिदा मु उलक्तुना हाब्दुलना मयामबा हेरल्दा
ꯑꯗꯨꯒ ꯁꯤꯕ ꯍꯥꯏꯕꯁꯤꯅ ꯃꯁꯤꯅꯤ ꯍꯥꯏꯔꯝꯂꯒ ꯃꯃꯤꯠ ꯑꯁꯤ ꯇꯞ ꯇꯞꯅ ꯎꯏꯁꯟꯕ ꯍꯧꯈ꯭ꯔꯦ꯫ ꯍꯦꯔꯜꯁꯨ ꯃꯅꯥꯎꯄꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯆꯦꯟꯁꯟꯗꯨꯅ ꯍꯥꯞꯗꯨꯜꯕꯨ ꯀꯣꯡꯈꯠꯄꯤꯔꯤ꯫ ꯑꯗꯨꯒ ꯍꯦꯔꯜꯅ ꯍꯥꯞꯗꯨꯜꯗ "ꯑꯩꯁꯨ ꯌꯥꯝ ꯊꯨꯅ ꯅꯪꯕꯨ ꯕꯦꯟꯍꯜꯂꯥꯗ ꯁꯣꯏꯗꯅ ꯎꯅꯔꯒꯅꯤ" ꯍꯥꯏꯈ꯭ꯔꯦ꯫ ꯍꯥꯞꯗꯨꯜꯁꯨ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯁꯣꯔꯁꯤ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤ ꯋꯥꯈꯟꯗ ꯕꯤꯌꯣꯅ ꯄꯨꯕꯤꯈꯤꯕ ꯚꯨꯃꯇꯤ ꯁꯥꯒꯔ ꯍꯥꯏꯔꯤꯕ ꯂꯩꯉꯣꯏꯒꯤ ꯂꯝ ꯑꯗꯨꯗ ꯃꯊꯟꯇ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯁꯤꯟ ꯑꯁꯤꯅ ꯍꯥꯞꯗꯨꯜꯒꯤ ꯑꯔꯣꯏꯕ ꯁꯤꯟ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯍꯦꯔꯜꯁꯨ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤ ꯊꯥꯡꯒꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯁꯤꯔꯕ ꯃꯅꯥꯎꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯃꯈꯣꯏꯒꯤ ꯏꯁꯣꯔꯕꯨ ꯈꯣꯏꯔꯝꯂꯝꯂꯒ ꯂꯥꯟꯐꯝꯂꯣꯝꯗ ꯑꯃꯨꯛ ꯆꯦꯟꯁꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯎꯕꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕꯤ ꯃꯥꯏꯒ꯭ꯔꯦꯠꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯁꯨ ꯍꯧꯖꯤꯛ ꯀꯦꯗꯤꯀꯠꯁꯤꯗ ꯑꯉꯥꯎꯕꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯏꯁꯤꯡ ꯂꯩꯕ ꯖꯒꯥ ꯑꯃꯗ ꯀꯨꯝꯊꯔꯛꯇꯨꯅ ꯇꯣꯔꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯑꯣꯏꯔꯤꯕ ꯒꯣꯔꯗꯨꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯕꯨ ꯃꯍꯥꯛꯀꯤ ꯕꯥꯞꯇ ꯏꯁꯤꯡꯁꯤꯗꯒꯤ ꯂꯧꯈꯠꯂꯛꯂꯤ꯫ ꯃꯃꯤꯠꯇꯁꯨ ꯇꯣꯔꯕꯤꯅ ꯁꯤꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯔꯤ꯫ ꯍꯧꯖꯤꯛ ꯃꯥꯏꯒ꯭ꯔꯦꯠꯅ ꯑꯁꯤꯕꯅꯦ ꯍꯥꯏꯗꯨꯅ ꯂꯧꯈꯠꯂꯛꯂꯤꯕꯁꯤꯗꯤ ꯎꯕꯥꯛ ꯃꯀꯛ ꯑꯃꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯒꯣꯔꯗꯨꯡꯒꯤ ꯑꯁꯤꯕ ꯑꯣꯏꯅ ꯎꯗꯨꯅ ꯇꯣꯔꯕꯤꯒ ꯕꯤꯌꯣꯟꯒꯒꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯃꯥꯡꯗ ꯊꯥꯗꯗꯨꯅ ꯃꯆꯤꯟꯗ ꯆꯣꯏꯔꯣꯟ ꯄꯣꯔꯣꯟ ꯂꯣꯟꯗꯨꯅ "ꯌꯥꯝ ꯊꯨꯅ ꯃꯈꯣꯏ ꯂꯣꯏꯅ ꯁꯤꯔꯒꯅꯤ, ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯁꯤꯔꯒꯅꯤ" ꯍꯥꯏꯔꯝꯂꯒ ꯎꯪꯂꯒ ꯑꯃꯨꯛ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯃꯥꯏꯒ꯭ꯔꯦꯠꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯀꯦꯗꯤꯀꯠꯀꯤ ꯃꯤꯌꯥꯝꯁꯤꯅꯗꯤ ꯉꯛꯅ ꯌꯦꯡꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯂꯥꯟꯐꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯃꯁꯤꯗ ꯕꯤꯁꯣꯞ ꯍꯦꯡꯃꯟꯁꯨ ꯂꯩꯒꯔꯊꯥꯒꯤꯗꯃꯛꯇꯗꯤ ꯁꯤꯕ ꯅꯥꯕ ꯈꯪꯗꯅ ꯊꯧꯅꯥ ꯐꯅ ꯂꯥꯟꯊꯦꯡꯅꯔꯤ꯫ ꯂꯩꯒꯔꯊꯥꯁꯨ ꯅꯤꯡꯉꯝꯗꯕ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯄꯥꯡꯒꯜꯁꯤ ꯍꯦꯟꯅ ꯀꯟꯈꯠꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯍꯧꯖꯤꯛ ꯂꯥꯟꯐꯝꯁꯤꯗ ꯂꯩꯒꯔꯊꯥꯒ ꯇꯣꯔꯕꯤꯒꯒꯤ ꯃꯃꯥꯡꯗ ꯉꯁꯥꯏ ꯃꯥꯏꯒ꯭ꯔꯦꯠꯅ ꯀꯦꯗꯤꯀꯠꯇ ꯎꯈꯤꯕ ꯁꯛꯇꯝ ꯑꯗꯨꯃꯛ ꯎꯔꯦ꯫ ꯇꯣꯔꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯒꯣꯔꯗꯨꯝ ꯑꯁꯤ ꯕꯤꯁꯛꯅ ꯍꯥꯠꯇꯣꯛꯂꯝꯂꯤ꯫ ꯂꯩꯒꯔꯊꯥꯁꯨ ꯁꯥꯒꯩ ꯅꯥꯇꯩ ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯠꯅꯕꯁꯤ ꯎꯕꯗ ꯃꯊꯃꯣꯏ ꯁꯣꯛꯅ ꯎꯄꯥꯏ ꯂꯩꯇꯅ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯇꯣꯔꯕꯤꯁꯨ ꯆꯦꯟꯁꯟꯗꯨꯅ ꯃꯆꯥꯅꯨꯄꯥ ꯒꯣꯔꯗꯨꯝꯕꯨ ꯀꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ, ꯑꯗꯨꯕꯨ ꯕꯤꯁꯛꯅ ꯍꯥꯠꯄ ꯍꯥꯟꯈꯤꯕꯗꯒꯤ ꯒꯣꯔꯗꯨꯝꯒꯤ ꯃꯊꯋꯥꯏ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯂꯩꯒꯔꯊꯥꯅ ꯌꯦꯡꯍꯩꯗ꯭ꯔꯕ ꯎꯍꯩꯗ꯭ꯔꯕ ꯁꯛꯇꯝꯁꯤꯡꯁꯤ ꯎꯕꯗ ꯃꯍꯥꯛꯀꯤ ꯚꯥꯞꯇ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯀꯌꯥꯕꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯄꯥ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯀꯟꯅ ꯆꯦꯟꯁꯜꯂꯛꯂꯤ꯫ ꯃꯄꯥꯁꯤꯅ ꯂꯩꯒꯔꯊꯥꯗ "ꯅꯪꯅ ꯀꯟꯅ ꯆꯦꯜꯂꯛꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯂꯩꯒꯔꯊꯥꯅ "ꯕꯕꯥ, ꯑꯩ ꯌꯥꯝ ꯀꯤꯔꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯄꯥꯅ ꯃꯁꯥꯗ ꯁꯤꯔꯤꯕ ꯂꯤꯛ ꯊꯣꯔ ꯀꯧꯕ ꯂꯥꯏ ꯑꯗꯨꯒꯤ ꯅꯨꯡꯙꯪꯒꯤ ꯃꯦꯗꯜ ꯌꯥꯟꯕ ꯂꯤꯛ ꯑꯃ ꯃꯆꯥ ꯂꯩꯒꯔꯊꯥꯗ ꯄꯤꯗꯨꯅ "ꯉꯁꯤꯗꯒꯤ ꯅꯪ ꯅꯁꯥꯗ ꯂꯩꯔꯝꯕ ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯀꯣꯛꯆꯕ ꯑꯣꯏꯔꯣ. ꯊꯣꯔ ꯀꯧꯕ ꯏꯁꯣꯔ ꯑꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯅꯪꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯑꯣꯏꯔꯁꯅꯨ" ꯍꯥꯏꯈ꯭ꯔꯦ꯫ ꯂꯩꯒꯔꯊꯥꯁꯨ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯪꯂꯥꯟ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯦꯁꯇ꯭ꯔꯣꯏꯗ ꯑꯁꯤ ꯂꯩꯒꯔꯊꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯂꯩꯒꯔꯊꯥꯅ ꯎꯕꯗꯗꯤ ꯂꯥꯟꯐꯝꯁꯤꯗ ꯃꯈꯣꯏꯅꯤꯗꯒꯤ ꯍꯦꯟꯅ ꯎꯗ꯭ꯔꯦ꯫ ꯑꯦꯁꯇ꯭ꯔꯣꯏꯗꯅ ꯐꯤꯡꯅ ꯂꯥꯛꯄꯁꯤ ꯎꯕꯗ ꯂꯩꯒꯔꯊꯥꯅ "ꯑꯦꯁꯇ꯭ꯔꯣꯏꯗ, ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯜꯂꯛꯀꯅꯨ, ꯑꯩ ꯅꯪꯕꯨ ꯍꯥꯠꯄ ꯄꯥꯝꯗꯦ" ꯍꯥꯏꯔꯤ꯫ ꯑꯦꯁꯇ꯭ꯔꯣꯏꯗꯅ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯆꯦꯟꯗꯨꯅ "ꯅꯪ ꯑꯩꯕꯨ ꯍꯥꯠꯇꯕ ꯌꯥꯔꯣꯏ ꯂꯩꯒꯔꯊꯥ." ꯂꯩꯒꯔꯊꯥꯅ "ꯀꯔꯤꯒꯤꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯦꯁꯇ꯭ꯔꯣꯏꯗꯅ "ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯂꯒꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯂꯩꯒꯔꯊꯥꯅ "ꯑꯦꯁꯇ꯭ꯔꯣꯏꯗ, ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤ, ꯑꯩꯅ ꯈꯪꯏ. ꯑꯩꯉꯣꯟꯗ ꯅꯪꯅ ꯃꯤꯅꯝꯕ ꯊꯕꯛꯁꯨ ꯑꯃꯠꯇ ꯇꯧꯔꯝꯕ ꯂꯩꯇꯦ. ꯃꯇꯥꯡꯁꯤꯗ ꯅꯪꯒꯤ ꯅꯔꯥꯟ ꯑꯃꯠꯇ ꯂꯩꯇꯦ ꯑꯦꯁꯇ꯭ꯔꯣꯏꯗ." ꯑꯦꯁꯇ꯭ꯔꯣꯏꯗꯅ ꯀꯞꯄꯛꯇꯨꯅ "ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯕꯒꯤ ꯗꯔꯀꯥꯔ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯂꯩꯒꯔꯊꯥ. ꯑꯩꯁꯤ ꯁꯤꯗꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗ꯭ꯔꯕꯅꯤ. ꯑꯩ ꯑꯉꯥꯡ ꯑꯁꯤꯕꯨ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ" ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯂꯩꯒꯔꯊꯥꯅꯁꯨ ꯑꯦꯁꯇ꯭ꯔꯣꯏꯗꯁꯤ ꯃꯤꯔꯣꯜꯂꯦ ꯍꯥꯏꯕ ꯈꯪꯈ꯭ꯔꯦ꯫ ꯂꯩꯒꯔꯊꯥꯅ ꯋꯥꯈꯜ ꯑꯃꯗ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯑꯁꯣꯛ ꯑꯄꯟꯁꯤꯡꯁꯤ ꯌꯦꯡꯂꯒ ꯃꯪꯂꯥꯟ ꯑꯃꯗ ꯇꯥꯎꯔꯤꯉꯩ ꯑꯦꯁꯇ꯭ꯔꯣꯏꯗꯅ ꯆꯦꯟꯁꯜꯂꯛꯇꯨꯅ ꯈꯪꯍꯧꯗꯅ ꯂꯩꯒꯔꯊꯥꯗ ꯑꯦꯇꯦꯛ ꯇꯧꯔꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯒꯔꯊꯥꯅ ꯑꯣꯏꯅ ꯑꯦꯁꯇ꯭ꯔꯣꯏꯗꯄꯨ ꯃꯍꯥꯛꯀꯤ ꯊꯥꯡꯁꯤꯅ ꯊꯨꯝꯅ ꯊꯤꯟꯖꯟꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯇꯁꯦꯡꯕꯗꯤ ꯑꯦꯁꯇ꯭ꯔꯣꯏꯗꯁꯨ ꯂꯩꯒꯔꯊꯥꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯆꯪꯉꯛꯄ ꯅꯠꯇꯦ, ꯃꯔꯝꯗꯤ ꯃꯥꯕꯨ ꯂꯩꯒꯔꯊꯥꯅ ꯍꯥꯠꯄ ꯉꯝꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯙꯞ ꯇꯧꯕꯅꯤ꯫ ꯂꯩꯒꯔꯊꯥꯁꯨ ꯑꯦꯁꯇ꯭ꯔꯣꯏꯗꯇ ꯊꯤꯟꯖꯜꯂꯤꯕ ꯊꯥꯡ ꯑꯁꯤꯕꯨ ꯁꯠꯇꯣꯛꯄꯤꯈꯤꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯂꯩꯃꯥꯏ ꯑꯁꯤꯗ ꯇꯞꯅ ꯊꯝꯕꯤꯈ꯭ꯔꯦ꯫ ꯁꯤꯟ ꯑꯁꯤꯅꯁꯨ ꯑꯦꯁꯇ꯭ꯔꯣꯏꯗꯀꯤ ꯑꯔꯣꯏꯕ ꯁꯤꯟ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯐ꯭ꯂꯣꯀꯤ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯕꯨꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯕꯨ ꯏꯚꯤꯟꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗ ꯐ꯭ꯂꯣꯀꯤ ꯑꯃꯗꯤ ꯃꯌꯥꯝꯁꯤꯅꯁꯨ ꯕꯨꯜ ꯁꯤꯈꯤꯕꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯏꯚꯤꯟꯗꯤ ꯃꯆꯥ ꯁꯤꯈꯤꯕꯒꯤꯗꯃꯛ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ leꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯐ꯭ꯂꯣꯀꯤꯅꯁꯨ ꯏꯚꯤꯟꯕꯨ ꯊꯦꯝꯖꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯥꯏꯚꯔ ꯍꯣꯏꯒꯤ ꯂꯥꯟꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯂꯥꯟꯐꯝꯁꯤꯗ ꯑꯥꯏꯚꯔꯗꯤ ꯌꯥꯎꯗꯕꯤꯗ ꯑꯍꯦꯟꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯒ ꯂꯦꯞꯃꯤꯟꯅꯗꯨꯅ ꯂꯩꯒꯔꯊꯥ ꯍꯣꯏꯅ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯑꯥꯏꯚꯔꯅ ꯕꯤꯁꯣꯞ ꯍꯦꯛꯃꯟꯅ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟꯊꯦꯡꯅꯕꯁꯤ ꯎꯔꯤ꯫ ꯍꯦꯛꯃꯟꯅꯁꯨ ꯑꯥꯏꯚꯔꯗ ꯌꯦꯡꯉꯛꯇꯨꯅ ꯃꯤ ꯎꯁꯤꯠꯇꯕ ꯃꯑꯣꯡ ꯑꯃꯗ ꯉꯛ ꯏꯟꯖꯜꯂꯛꯂꯤ꯫ ꯑꯥꯏꯚꯔꯁꯨ ꯍꯦꯛꯃꯟꯒꯤ ꯃꯑꯣꯡꯁꯤ ꯎꯕꯗ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯤ꯫ ꯍꯧꯖꯤꯛ ꯑꯥꯏꯚꯔꯒꯤ ꯃꯃꯤꯠꯇ ꯑꯃꯨꯛ ꯂꯥꯟꯐꯝꯁꯤꯗ ꯊꯦꯡꯅꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤ ꯁꯔꯨ ꯁꯌꯥꯡ ꯑꯣꯏꯅ ꯂꯣꯏꯅ ꯎꯔꯒ
ꯂꯦꯒꯔꯊꯥ ꯈꯛꯇꯪꯗꯤ ꯃꯤ ꯑꯣꯏꯅ ꯎꯔꯤ꯫ ꯂꯦꯒꯔꯊꯥꯅꯁꯨ ꯑꯥꯏꯕꯔꯗ ꯌꯦꯡꯉꯛꯇꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤꯅ ꯇꯥꯔꯒꯦꯠ ꯇꯧꯔꯛꯂꯤ꯫ ꯑꯥꯏꯕꯔꯁꯨ ꯂꯦꯒꯔꯊꯥꯗ ꯌꯥꯝ ꯁꯥꯎꯅ ꯃꯌꯥ ꯑꯁꯤ ꯀꯥꯊꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯂꯦꯒꯔꯊꯥꯅ ꯑꯥꯏꯕꯔꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤꯅ ꯇꯥꯔꯒꯦꯠ ꯇꯧꯔꯛꯂꯤꯕꯁꯤꯗꯤ ꯑꯥꯏꯕꯔꯗ ꯑꯦꯇꯦꯛ ꯇꯧꯔꯣ ꯍꯥꯏꯕ ꯑꯣꯏꯔꯝꯂꯦ꯫ ꯃꯁꯤꯗꯒꯤ ꯕꯤꯌꯣꯟꯅ ꯃꯈꯣꯏꯒꯤ ꯇꯦꯟ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯑꯥꯏꯕꯔꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯇꯦꯟ ꯀꯥꯞꯁꯜꯂꯣ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ꯫ ꯑꯥꯏꯕꯔꯁꯨ ꯇꯦꯟꯖꯩ ꯂꯤꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯄꯥꯏꯁꯜꯂꯛꯂꯕꯁꯨ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯗꯅ ꯇꯝꯊꯤꯕ ꯑꯃꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯗꯨꯅ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯅꯥꯛꯇ ꯂꯩꯕ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗꯤ ꯇꯦꯟꯖꯩꯁꯤꯡꯁꯤꯅ ꯄꯥꯟꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯄꯨꯗꯨ ꯀꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯥꯏꯕꯔꯗꯗꯤ ꯇꯦꯟꯖꯩ ꯑꯃꯠꯇꯅ ꯁꯣꯛꯇꯦ꯫ ꯃꯁꯤ ꯎꯕꯗ ꯕꯤꯌꯣꯟꯁꯨ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯤ꯫ ꯃꯁꯤꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯀꯦꯔꯦꯒꯠ ꯁꯤꯇꯤ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯃꯥꯏꯒ꯭ꯔꯦꯠꯅ ꯃꯈꯣꯏꯒꯤ ꯇꯥꯟꯇ꯭ꯔꯤꯛ ꯑꯁꯤꯗ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯈꯔ ꯍꯪꯖꯔꯤ꯫ ꯃꯥꯏꯒ꯭ꯔꯦꯠꯅ ꯇꯥꯟꯇ꯭ꯔꯤꯛꯁꯤꯗ ꯃꯈꯣꯏ ꯂꯣꯏꯅ ꯂꯥꯟꯐꯝꯗꯨꯗ ꯁꯤꯕ ꯑꯗꯨ ꯑꯩꯒꯤ ꯃꯤꯠꯇ ꯍꯟꯇꯛ ꯇꯠꯇꯅ ꯎꯔꯦ ꯍꯥꯏꯔꯛꯂꯤ꯫ ꯇꯥꯟꯇ꯭ꯔꯤꯛꯅ ꯑꯩꯅꯁꯨ ꯍꯥꯟꯅꯅ ꯃꯥꯡꯖꯧꯅꯅ ꯎꯈ꯭ꯔꯕꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤꯗꯃꯛ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯋꯥꯖꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯔꯦꯒꯅꯔꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯉꯁꯤꯗꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯀꯅꯥꯝꯇꯅꯁꯨ ꯊꯤꯡꯕ ꯉꯝꯃꯔꯣꯏ꯫ ꯁꯪꯁꯥꯔ ꯄꯨꯝꯕꯅ ꯊꯧꯗꯣꯛ ꯑꯁꯤ ꯑꯉꯛꯄ ꯑꯃ ꯑꯣꯏꯅ ꯌꯦꯡꯅꯗꯨꯅ ꯂꯩꯈ꯭ꯔꯒꯅꯤ꯫ ꯔꯦꯒꯅꯔꯒꯤ ꯃꯆꯥꯁꯤꯡꯁꯤ ꯈꯟꯊꯔꯨꯔꯕꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯏꯀꯥꯏꯅꯤꯡꯉꯥꯏꯒꯤ ꯊꯕꯛ ꯑꯃꯅꯤ꯫ ꯏꯁꯣꯔ ꯐꯥꯎꯕꯅ ꯃꯁꯤꯒꯤꯗꯃꯛ ꯀꯞꯆꯔꯤꯕꯅꯤ꯫ ꯃꯥꯏꯒ꯭ꯔꯦꯠꯅ ꯇꯥꯟꯇ꯭ꯔꯤꯛꯁꯤꯗ ꯃꯥꯅ ꯍꯪꯒꯦ ꯈꯜꯂꯤꯕ ꯋꯥꯍꯪꯁꯤ ꯍꯪꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯍꯥꯟꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯪꯒꯦ ꯈꯜꯂꯤꯕꯗꯨ ꯑꯩꯅ ꯍꯥꯟꯅ ꯈꯪꯉꯦ ꯃꯥꯏꯒ꯭ꯔꯦꯠ꯫ ꯃꯥꯏꯒ꯭ꯔꯦꯠꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯦꯔꯦꯒꯠꯀꯤ ꯅꯤꯡꯊꯧ ꯑꯁꯤ ꯎꯕꯥꯅ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯑꯣꯏꯔꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯃꯥꯏꯒ꯭ꯔꯦꯠꯅ ꯑꯩꯗꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯁꯤꯁꯨ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯑꯣꯏꯔꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯃꯥꯏꯒ꯭ꯔꯦꯠꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯁꯤ ꯀꯔꯤꯁꯨ ꯈꯪꯗꯕ ꯃꯤꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯑꯗꯨꯃꯛꯁꯨ ꯅꯠꯇꯦ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯑꯩ ꯂꯣꯏꯅ ꯎꯏ꯫ ꯃꯥꯏꯒ꯭ꯔꯦꯠꯅ ꯑꯩꯅ ꯍꯧꯖꯤꯛ ꯕꯤꯌꯣꯟꯒ ꯇꯣꯔꯕꯤꯒꯤ ꯑꯉꯥꯡꯁꯤꯡꯗꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯉꯥꯡ ꯑꯅꯤꯁꯤ ꯑꯩꯅ ꯍꯥꯠꯇꯣꯛꯂꯕꯗꯤ ꯕꯤꯌꯣꯟꯒꯤ ꯊꯃꯣꯏꯁꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈ꯭ꯔꯒꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯎꯕꯥꯅ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯂꯝꯕꯤꯁꯤ ꯅꯛꯁꯜꯂꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯂꯤ꯫ ꯇꯥꯟꯇ꯭ꯔꯤꯛꯅ ꯍꯣꯏ ꯑꯗꯨꯃꯗꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯥꯏꯒ꯭ꯔꯦꯠꯅ ꯑꯃꯨꯛ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯉꯁꯥꯏ ꯎꯕꯥꯅ ꯅꯤꯡꯊꯧ ꯑꯣꯏꯔꯣꯏ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯛꯂꯤ꯫ ꯇꯥꯟꯇ꯭ꯔꯤꯛꯅ ꯑꯩꯅ ꯍꯥꯏꯈꯤꯕꯗꯤ ꯎꯕꯥꯅ ꯀꯦꯔꯦꯒꯠ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯣꯏ ꯍꯥꯏꯈꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯥꯏꯒ꯭ꯔꯦꯠꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯅ ꯑꯣꯏꯒꯗꯧꯔꯤꯕ ꯅꯤꯡꯊꯧꯁꯤ ꯀꯗꯥꯏꯗꯅꯣ ꯍꯪꯉꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯇꯥꯟꯇ꯭ꯔꯤꯛ ꯑꯁꯤꯁꯨ マナヘヘクꯇꯧꯕ ꯃꯔꯩ ꯑꯗꯨ ꯍꯧꯔꯛꯂꯤ꯫ ꯇꯥꯟꯇ꯭ꯔꯤꯛꯅ ꯃꯥꯏꯒ꯭ꯔꯦꯠꯇ ꯑꯩꯅ ꯄꯣꯊꯥꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯎꯕꯤꯁꯤꯡꯅ ꯂꯥꯛꯇꯨꯅ ꯋꯥꯍꯪ ꯄꯥꯍꯪ ꯆꯠꯊꯕꯁꯤ ꯑꯩꯗꯤ ꯄꯥꯝꯗꯦ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯏꯒ꯭ꯔꯦꯠꯁꯨ ꯈꯤꯇꯪ ꯁꯥꯎꯔꯞ ꯇꯧꯗꯨꯅ ꯑꯗꯣꯝꯅ ꯑꯩꯕꯨ ꯑꯉꯥꯎꯕꯤ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯤꯕ꯭ꯔꯥ ꯍꯥꯏꯔꯛꯂꯤ꯫ ꯇꯥꯟꯇ꯭ꯔꯤꯛꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯈꯟꯕ ꯈꯛꯇꯒꯤ ꯅꯠꯇꯦ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯥꯏꯒ꯭ꯔꯦꯠꯅ ꯑꯃꯨꯛ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯗꯣꯝꯅ ꯑꯁꯦꯡꯕꯗꯨ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯔꯝꯗ ꯑꯗꯣꯝꯅ ꯈꯪꯕꯤꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯛꯂꯤ꯫ ꯇꯥꯟꯇ꯭ꯔꯤꯛꯅ ꯍꯧꯖꯤꯛꯇꯤ ꯁꯪꯁꯥꯔꯁꯤꯗ ꯑꯉꯥꯎꯕꯤꯁꯤꯡꯒꯤ ꯁꯥꯁꯟ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯃꯥꯏꯒ꯭ꯔꯦꯠꯁꯨ ꯃꯆꯤꯟꯗ ꯃꯣꯃꯣꯟ ꯅꯣꯛꯆꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯂꯥꯟꯐꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯕꯤꯌꯣꯟꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥꯞꯁꯜꯂꯤꯕ ꯇꯦꯟꯖꯩꯁꯤꯡ ꯑꯁꯤꯅ ꯑꯥꯏꯕꯔꯗ ꯁꯣꯛꯄ ꯉꯝꯗꯕꯗꯒꯤ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯑꯥꯏꯕꯔꯅ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯑꯪꯀꯜ ꯔꯣꯂꯣꯅ ꯃꯈꯣꯏꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯅꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯊꯥꯔꯛꯈꯤꯕ ꯑꯗꯨ ꯕꯤꯌꯣꯟ ꯍꯣꯏꯅ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯊꯥꯖꯟꯕ ꯍꯧꯔꯛꯈ꯭ꯔꯦ꯫ ꯐ꯭ꯔꯥꯟꯁꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯎꯕꯗ ꯕꯤꯌꯣꯟꯁꯨ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯃꯃꯥ ꯂꯒꯊꯥ ꯍꯣꯏꯗ ꯍꯟꯗꯨꯅ ꯆꯦꯟꯅꯕꯒꯤ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯑꯥꯏꯕꯔꯗꯤ ꯃꯁꯤ ꯎꯕꯗ ꯄꯦꯟꯅ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯍꯧꯖꯤꯛ ꯂꯥꯟꯐꯝ ꯑꯁꯤ ꯂꯒꯊꯥ ꯍꯣꯏ ꯕꯤꯌꯣꯟ ꯍꯣꯏꯅ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯆꯦꯜꯂꯕꯅꯤꯅ ꯑꯥꯏꯕꯔ ꯍꯣꯏ ꯍꯦꯔꯜ ꯍꯣꯏꯅ ꯉꯝꯕꯗ ꯇꯥꯍꯧꯔꯦ꯫ ꯂꯥꯟꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯥꯏꯕꯔꯅ ꯃꯆꯤ ꯑꯃꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯦꯒꯔꯊꯥ ꯅꯪ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯆꯦꯟꯈꯤꯒꯅꯨ ꯑꯩꯒ ꯂꯥꯟꯊꯦꯡꯅꯁꯤ ꯂꯥꯎ ꯑꯩ ꯅꯪꯕꯨ ꯍꯥꯠꯇꯕ ꯌꯥꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯐ꯭ꯂꯣꯀꯤ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯐ꯭ꯂꯣꯀꯤꯅ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯃꯈꯣꯏꯒꯤ ꯂꯥꯏꯁꯪꯁꯤꯗ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯂꯤꯉꯩ ꯑꯌꯨꯠ ꯀꯧꯕꯤ ꯅꯨꯄꯤ ꯑꯁꯤ ꯂꯥꯛꯂꯤ꯫ ꯐ꯭ꯂꯣꯀꯤꯅ ꯑꯌꯨꯠꯇ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯌꯨꯠꯅ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗꯕꯤꯗ ꯐ꯭ꯂꯣꯀꯤꯕꯨ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯁꯧꯕ ꯏꯁꯤꯡ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯏꯁꯤꯡꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤꯅ ꯀꯦꯇꯜ ꯐ꯭ꯂꯥꯠꯅꯣꯁꯀꯤ ꯃꯆꯥꯅꯨꯄꯥꯁꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯍꯥꯠꯇꯣꯛꯂꯒ ꯂꯪꯊꯔꯝꯂꯤ꯫ ꯐ꯭ꯂꯣꯀꯤꯅꯁꯨ ꯑꯁꯤꯕꯁꯤꯕꯨ ꯌꯦꯡꯂꯒ ꯈꯪꯂꯤ ꯃꯐꯝꯁꯤꯗ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯊꯕꯛ ꯑꯁꯤ ꯂꯦꯞꯂꯔꯣꯏ ꯍꯥꯏꯕ꯫ ꯃꯁꯤꯗꯒꯤ ꯀꯦꯇꯜ ꯍꯣꯏꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯑꯁꯤꯕꯁꯤ ꯌꯦꯡꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯖꯔꯤ꯫ ꯏꯚꯤꯟꯁꯨ ꯀꯦꯇꯜ ꯍꯣꯏꯗ ꯌꯥꯝ ꯈꯥꯅ ꯌꯦꯡꯖꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯕꯤꯌꯣꯟ ꯍꯣꯏ ꯂꯒꯊꯥ ꯍꯣꯏꯁꯤ ꯂꯥꯟ ꯃꯥꯏꯊꯤꯗꯨꯅ ꯀꯦꯔꯦꯒꯜꯂꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤ꯫ ꯃꯈꯣꯏꯅ ꯎꯃꯪꯁꯤꯡꯁꯤ ꯁꯨꯝ ꯐꯥꯎꯗꯨꯅ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯃꯤꯆꯪꯗ ꯂꯩꯕ ꯁꯥꯃꯤ ꯖꯥꯇꯤꯁꯤꯡ ꯑꯁꯤꯁꯨ ꯃꯐꯝꯁꯤꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯕꯤꯌꯣꯟꯅꯁꯨ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕꯤ ꯁꯥꯃꯤ ꯖꯥꯇꯤꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯌꯦꯡꯗꯨꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯐ꯭ꯂꯣꯀꯤꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫
ꯃꯁꯤꯗ ꯐ꯭ꯂꯣꯀꯤꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯗ ꯑꯩ ꯉꯁꯤꯗꯤ ꯆꯞ ꯆꯥꯅ ꯈꯪꯂꯦ, ꯖꯒꯥꯁꯤꯗꯁꯨ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯗꯕꯒꯦ ꯍꯥꯏꯕꯗꯨ ꯉꯁꯤ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ꯫ ꯅꯈꯣꯏꯅ ꯇꯧꯅꯔꯤꯕꯗꯨ ꯑꯆꯨꯝꯕꯗꯤ ꯅꯠꯇꯦ, ꯃꯗꯨꯅ ꯑꯐꯕ ꯑꯃꯠꯇ ꯄꯣꯔꯛꯑꯣꯏ꯫ ꯑꯩꯅ ꯁꯥꯒꯠꯆꯈꯤꯕ ꯑꯁꯥꯗꯁꯨ ꯃꯁꯤꯒꯨꯝꯕ ꯁꯪꯁꯥꯔ ꯑꯃꯗꯤ ꯁꯥꯒꯠꯈꯤꯗꯦ꯫ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯁꯦ ꯑꯄꯪꯕ ꯃꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯌꯥꯝꯅꯁꯨ ꯑꯩꯕꯨ ꯑꯄꯪꯕꯅꯤ ꯍꯥꯏꯗꯨꯅ ꯀꯧꯕꯤꯕꯅꯤ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯖꯥꯇꯤꯁꯤꯗꯤ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯅꯒꯗꯕ ꯑꯣꯏꯔꯝꯂꯦ꯫ ꯏꯁꯣꯔꯕꯨ ꯑꯩꯈꯣꯏꯅ ꯃꯤꯔꯥꯏꯈ꯭ꯔꯕꯅꯤ꯫ ꯏꯁꯣꯔꯁꯤꯡꯅꯗꯤ ꯑꯩꯈꯣꯏꯕꯨ ꯌꯥꯏꯐ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯨꯛ ꯐꯠꯅꯗꯕꯗꯒꯤ ꯏꯁꯥꯅ ꯑꯗꯨꯃꯛ ꯊꯨꯒꯥꯏꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯅꯧꯕ ꯁꯪꯁꯥꯔ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯀꯟꯅꯕꯒꯤꯗꯃꯛ ꯂꯝꯕꯤ ꯑꯃꯈꯛꯇꯤ ꯂꯩ, ꯃꯗꯨꯗꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯕꯂꯤ ꯑꯃ ꯀꯠꯀꯗꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯕꯂꯤ ꯑꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯑꯣꯏꯔꯔꯣꯏ꯫ ꯑꯩ ꯏꯁꯥꯃꯛ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯕꯂꯤ ꯑꯣꯏꯅ ꯀꯠꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯐ꯭ꯂꯣꯀꯤꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯃꯌꯥꯝꯁꯨ ꯇꯨꯃꯤꯟ ꯂꯩꯅꯔꯤ꯫ ꯋꯥꯐꯝꯁꯤ ꯍꯥꯏꯔꯝꯗꯨꯅ ꯐ꯭ꯂꯣꯀꯤꯁꯨ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇꯒꯤ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯀꯦꯗꯦꯀꯠꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯕꯤꯌꯣꯟ ꯍꯣꯏ ꯂꯦꯒꯔꯊꯥ ꯍꯣꯏꯁꯤ ꯂꯥꯟꯐꯝꯗꯒꯤ ꯃꯥꯏꯊꯤꯗꯨꯅ ꯍꯜꯂꯛꯂꯒ ꯃꯌꯨꯝꯁꯤꯕꯨ ꯃꯤꯅ ꯑꯣꯏꯈ꯭ꯔꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯅꯔꯤ꯫ ꯇꯣꯔꯕꯤꯁꯨ ꯌꯥꯝ ꯄꯥꯈꯠꯅ ꯃꯥꯏꯒ꯭ꯔꯦꯠꯀꯤ ꯃꯅꯥꯛꯇ ꯄ꯭ꯔꯕ꯭ꯔꯞ ꯆꯪꯁꯜꯂꯛꯂꯒ ꯃꯥꯒꯤ ꯃꯆꯥꯁꯤꯡꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯒ꯭ꯔꯦꯠꯇꯤ ꯋꯥ ꯑꯃꯇ ꯉꯥꯡꯗꯕꯤꯗ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯇꯣꯔꯕꯤꯁꯨ ꯃꯥꯏꯒ꯭ꯔꯦꯠꯀꯤ ꯃꯑꯣꯡꯁꯤꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯊꯥꯡꯁꯤ ꯁꯠꯇꯣꯛꯇꯨꯅ ꯃꯥꯏꯒ꯭ꯔꯦꯠꯇ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯀꯠꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯒ꯭ꯔꯦꯠꯇꯤ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ, ꯃꯆꯤꯟꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯇꯁꯦꯡꯅ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯇꯣꯔꯕꯤꯅ ꯃꯥꯏꯒ꯭ꯔꯦꯠꯀꯤ ꯃꯅꯥꯛꯇ ꯁꯨꯝ ꯆꯪꯁꯜꯂꯛꯄꯗꯗꯤ ꯎꯆꯤꯟ ꯃꯥꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯂꯤ꯫ ꯁꯣꯝꯗꯅ ꯕꯤꯌꯣꯟꯅ ꯎꯕꯥꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯃꯛ ꯀꯦꯗꯦꯀꯠ ꯑꯁꯤ ꯊꯥꯗꯣꯛꯇꯕ ꯌꯥꯔꯔꯣꯏ, ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯇ꯭ꯔꯦ, ꯑꯥꯏꯕꯔꯁꯨ ꯂꯥꯟ ꯃꯥꯏ ꯄꯥꯛꯄꯒꯤꯗꯃꯛ ꯃꯐꯝꯁꯤꯗ ꯄꯥꯔꯇꯤ ꯇꯧꯅꯕ ꯂꯥꯛꯈ꯭ꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯎꯕꯥꯁꯨ ꯃꯌꯥꯝꯕ ꯕꯤꯌꯣꯟꯒꯤ ꯌꯥꯊꯪꯗꯒꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛ ꯇꯌꯥꯔꯤ ꯇꯧꯅꯕꯒꯤꯗꯃꯛ ꯆꯪꯈ꯭ꯔꯦ꯫ ꯕꯤꯌꯣꯟꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯛꯄꯗꯗꯤ ꯃꯄꯥ ꯔꯦꯒꯅꯔꯅ ꯐꯝꯃꯝꯕ ꯁꯤꯡꯍꯥꯁꯟ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯃꯃꯥ ꯂꯦꯒꯔꯊꯥꯅ ꯑꯉꯥꯎꯕꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯃꯁꯝ ꯃꯅꯥ ꯊꯥꯗꯣꯛꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯁꯤ ꯎꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯐ꯭ꯔꯥꯟꯁꯇꯒꯤ ꯖꯍꯥꯖ ꯈꯔ ꯂꯥꯛꯂꯤ꯫ ꯂꯥꯛꯂꯤꯕꯁꯤꯅ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯔꯣꯂꯣꯅꯤ꯫ ꯃꯍꯥꯛꯁꯨ ꯑꯥꯏꯕꯔꯅ ꯂꯥꯟ ꯃꯥꯏ ꯄꯥꯛꯄꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯄꯥꯔꯇꯤ ꯑꯃ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯔꯣꯂꯣꯒꯤ ꯁꯛꯇꯝ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫